NIRMALA Maruoiba Pau Malengi mafam pumnamakta pangthokpagum ngasi state asidasu Olympic Day gi palan thoram pangthokre Deputy Superintendent of Police oina thaububa miyoi ama nupi constable amaga natei chadaba moongda hotel da leminaramagi charak piba oina constable gi rank tahanthangre Amade Jiribam District ki Boro Bekara Subdivision ki Gokhal AR Camp dagi Nongpok Romda leiba Tuition Khunda leiba Maitei gi yum ama ngasi ayupung ahungga minit 10 rok taba aduwaida bomna thugai khre hari Kurumjari Mami TV News yang tabir liba khwai pumna makpu NIRMALA luang taram na ukjari Pau sandong na pijari Malengi mafam pumna magda pangthokpagum ngasi state asidasu Olympic Day gi palan thoram pangthokre Manipur Olympic Association na sinduna Khumalampak Sports Complex ki Olympic Baban gi courtyard ta pangthokpa thoram aduda Wangkhai SC gi MLA TH Arun Kumar Lamlai SC gi MLA KH Ibomcha YAS gi Commissioner Bobby Waikhom Manipur Olympic Association gi President Sunil Elangbam yauna maru aiba miyoi kayana saruk yakhe MOA gi makhada affiliate tawa association kutra humdoi rongi sanaroi sing official sing Padmasri awardee sing yauna masak naiba sanaroi kayana saruk yakhe Wangkhai SC gi MLA TH Arun Kumar na lamthakhiba Olympic run aduna sports complex ki akoiba mafam sing chatlaba matung courtyard ta amok halaktuna loisinke Palan thoram adugi matungda MOA gi Vice President amadi Ceremonial Committee gi Chairman su oiriba Sanatomba Sarmana haikibada Father of the Modern Olympic Games hairaga khangnaba Peridin Cobertin na Ancient Olympic asi nahongnana hingathanaba honakhiba amadi malemgi oina apunba mifam ama famnaba mahakna hotnaduna lakhe Mahakna kanna hotnaduna listing amaga janipa marifutara marigi June gi 13 tagi hauraga numit nipani chupna International Congress ama Paris ta pangthoktuna khana nainakhe khana nainaba adugi aroiba numit June 13 asida apunbagi oiba ware ama loduna listing amaga janipa marifutara tarukta ahanba Olympic Games Athens ta pangthokhe aduga ani suba oina listing amaga jamapanda Paris ta pangthokhe International Congress aduna warep lokhiba numit June 13 asida malengi oina pangthok liba Olympic Day gi thoram asi MOA nasu sinduna mafam asida pangthokpani haina makhata khe listing amaga samapan to si yani yani adu yana kan sida koigi ngasai dirik ki kangbu singsina madedi yam thengolani aduna kano ne ko 1896 da mukoi tawrge sari yorti sari ri yehusi aduna masi horase ni hanan basi Athens da hariba Olympic se tawgi aduga mathang ani subadana koigi Paris da listing sama pande tawki mai tawduna ngasi akona pangduk chai su asai ihan hanba June gi tang kulumdoi koigi 1894 da Congress da takhiba adigi session duna takhiba numit adubu ningsingduna Olympic Day se prithvi mapam punam ta pangthokpani adu Manipur ji pangthokse Deputy Superintendent of Police oina thaububa miyoi ama nupi constable amaga natei chadaba moongda hotel da leminarambagi charak piba oina constable gi rank tahankhre Uttar Pradesh ki Unnao City ki manung chanba Bihapur da Circle Officer oina Thopuramba Kripa Sankar Kanaujia Koba Deputy Superintendent of Police oiramba miyoi ama yumgi achenba maru aiba thabak lei haiduna masagi duty dagi leave loduna chatkhraga mayumda halaktabadagi mahakki nupina SP Unnao da complaint tawbadagi khudakta Unnao District Police na mahakki khonggol libada Circle Officer Kripa Sankar Kanaujia Kanpur da leiba hotel amada Constable nupi amaga hotel aduda natei chadaba moongda leiramba thengnabadagi mahakpu phagatpa ngamkhi hairi Thaudok asigi matangda UP Police na government da report ama pikhatlaba matungda ADGP Uttar Pradesh na mahakpu maralgi matung ina charak piba oina Gohapur da leiba 26 Provincial Arms
Constabulary PSC Battalion da Constable oina duty assign tawkhre hairi Jiribam District ki Borobekara Subdivision ki Gokhal AR Camp dagi Nongpok Romda leiba Tusen Khunda leiba Maitegi Yum Amal ngasi ayupung ahunga minitara rom taba aduwaida bomna thugai hairi Yum asi Subas koba miyoi amagini masadi Imphal da lekhiba matam oibana aso apa nang hodre hairi Gokhal amadi masigi akoibada leiriba maitegi yum singda amu attack chatharakani haibagi mipaibal leibana maitegi yum sing asoi angam thoktanaba security gi cheksin tharang lokhatpinaba khanghalakle Zero point sign khagnaba Kangpope district ta khulai paiba singna sijinaramba bunkers kaya thugaibaga loinana security force na jing amasung tamda thiba humbagi thabak chathabada yamna khusu kulai kaya fagatpa ngamle hairi Kangpope district ki manung chanbada leiba 0 point sa security force na bunkers ahom thugaiba ngambaga loinana Thawal district ki Waithau chingkhongda security force na thiba humbagi thabak chathabada masing yamlaba khusu kulai kaya fagatpa ngamle hairi Fagalaba Kusukulai Sing Adudi, Tiabor single barrel ama, Tiabor action rifle ama, magazine yauna SMG ama, revolver ama, 2-inch mortar shell ani, 81 mortar shell ani, 36 HE hand grenade ani, Chinese hand grenade ani, smoke shell ani, Motorola handheld set ama, 7.62 SLR magazine ama, amadi SL rifle magazine amani hairi. Imphal East ki Yanganpopi Police Station na konba Thamnapokpi da Thamnapokpi Uyak Jingdagi Kupki militant singna bom yauna nomai round kaya maitai taba khul Thamnapokpi da kapsinduna landarakre Mafam aduda duty tawduna leiba state force singnasu handuna nomai round kaya kapkre Thogdok adu ngarang numidang pung 10 minute kunrom taba aduwaidagi hawrakhibani Kuki militant singna bom yauna akan bamawong da landarakhiba adu pung 10 minute ni furom aduwai fawba chathaki Mafam aduwai da leiba Central Force sing hek lakpaga kuki militant singna maitai taba mafam singda nongmai kaplamba adu lepki hairi Ngasi thangmaiban mera paibi singna wakat mifam ama famkre thangmaiban mera paibi ki General Secretary Binana Fongdorakpada ngasi aikhoina famliba wakat mifam asigi maramdi mamang chahigi May 3 dagi haurakliba lan asina maram oiraga waba yaba makhai ware adubu asu waraba fawbada sarkar asina urasu usinnadaba tarasu tasinnadaba amadi wakat charaba fawbada makhoina manada hapidaba asi yamna pendre hojik yummai thadok pikhibadagi leibam leitana nungaibam khangdana leiriba khudingmak asi usinnadana kemta yingsin bidana leiba waraba tanfam asi fawba lan asi loisin bidaba asi yengba khangba ngamjadre maram aduna sarkar thau paibiriba sing fam thadok piyu aikhoina thau oina pujarage haina fongdokre Lan kapasapanina sakhaga isasing nomai maru monbidana asiguma thawong mayam se kanagi order makada tawribano Manipur sarkar leitrabara aikhoi gi sarkar leitrabara aikhoi gi sarkar leiradi masi punamak se masi tawhanbiganu India sarkar da so haijari makoina tharakhiba central force mayam se karigi da mak tharakpano masidaina makoina thabak tawdre hoji makoina lokat piro akoi moi thamba pamjadre moi ga aikhoi ga se angamba sanging nazarage aduna aikoi ngasi wakat mi famse phamaga koi mi sing se amukta aikoi praja mayam se punsen na bagi tanja do koi lawjaban
tin mana yenthokpagi thabak peningai oidre haina IPSA Thobal branch ke General Secretary S Ranbir Mangangna phungdokre haukiba mamang thagi me mangada Manipurda amukta thokkidriba mawongda akanba nonglai nungsit kaloinana jawraba len kaya taraktuna yum amadi farm house kaya amang ata thoktuna awaba taraba imungsingda Manipur sarkarna mateng pinanaba lauthokibagi matung inna mathau taba field inquiry tawduna tin mana yenthokpa haurakpada Thobal district ki oina Deputy Commissioner Thobal na mahaki makha taba staff sing amadi local body ki mihit singda niyom chumna field inquiry report thagalaknaba amadi Leikta Laira Maru oina sel thungi phibam soklaba imung amasung video gi imung singda hana tin mana pikhinaba akanba pautak pikhrabasu mafam kharada local body gi mihit singna yenthokna babu khiba tin mana sing adu makhoi gi oiba imung manung sel thu marang kaina paiba michang sangga leiba business toba amadi government ki employee oiba singda oina piramba thingnare Ajum bapamba Leikta Laira amadi ason ana kayabu nungsijaba DC Thobal gi apambagi mayukta local body gi mihit kharana asumna ona tainaba thabak tawrambasi miyamgi oina yamna laibak thibani maraliba local body gi mihit sing haibadi JP member ngapigani JP member Pradhan councillor amadi ward member singgi mathakta akan bami engjangbagi tangai fadabasu leire Deputy Commissioner Thobal Ahanthem Subhas Singh IAS na haukiba tha asigi kunda mama mapa nungna kaina khraba khangabo part 2 mayai lekaidagi machin mopa ahumgi leinanaba yum ama miyangi matenga loinana sabiduna kosinakibasi miyamna thagatpam thoi loinana makha tarakpada IPSA Thobal branch na hanana lauthokibagi matung inna hauji tin mana fangdriba sing amadi yung kupa ngamdaduna leiriba imung singi khallaga field inquiry gi thabak adumag makha tana chathakigani masida miyamna mateng pangbiu haina IPSA Thobal branch ki General Secretary S Ranbir Mangangna appeal tawrakli Manipur Police Control Room na thadorak patrol amada Manipur giching amasung tamda security force na thibagumagi thabak chathakre hairi Jiribanga tainaba Tamenglonggi Faitol Chinggi paringda saramba bunker tarok security force na thugaiduna manghankre hairi Haukiba pung kunmari asida National Highway 37 amadi National Highway 2 da lamdam sigi tangai fadana chana thaknaba amadi pojei pusilapa gari janiga kunga mapan amadi janiga marifu tara hairiba National Highway asida pusilaki hairi makha tana pojei puba gari chatok chasin yananaba security force na khudong thingai oiba mafam singda ngak sanbagi thabak paikatkre hairi Manipur giching amasung tamda punna checkpoint jamaga kunga mari thamduna achat awok sing check tobada chingnaba miyoi marifu ma thoi phagatuna wahang pahong chathaki hairi Border town Jiribamda khundariba maitai itil inaw singbu ngak senbada achoba thodang lawriba Arambai Tengol unit 41 amadi Jiribamgi tongan ba loop singgi apun ba loop ama oiriba liching gi thomi singna Like-minded group LMG Manipur gi thomi singna ngasi lupa lising tara amadi Jiribamdagi lanjinaduna hojik Lakhipur district ki manung chanba Lakhinagar relief camp ta leiriba inmate humfuda lupa chama mateng pangnanabagi damag apunba senfam lupa listing taruk Arambai Tengol unit 50 Kachar ki unit ki commander Khaidem Ibungoda khosinaduna Jiribamgi awaba taraba maitai itil naw singi damag mateng pangkre Putting loading na singje sana marun sana bagi masih awat kaya na ba masih maram warga sani asi lagi matang Jiribamgi sport complex ta sat khiba madudagi lemong ba miyoi kumpuse masih surprise na pagi masih apun unit 50 ki commander sini da Khaidem Ibungo sini jadi policing teruk koi sini jadi hai lagi pasam sama miyoi kumpugi hai lokal jadi jaga si Laitong sanamai Bulan tungi Laitong sanamai ki laisang dani laisang nasi kurumba laksaba kari kita mungkin ada laibi yang se yang tulen lusin apa kita mungkin koi Bulton asangi Bulton tu laiba koi maitai pasti kita laiba koi Laitong sanamai itu lai kurumla pada ini koi peti ini commander tu laibi yang mesti kuari otai sana pada gini hari apa pusat masih koi Manipur ngi side tagi mateng kasu phangde ase ekoi da tapir budi kudakta ekoi sa dibe tim basida khana zarga
ꯄꯨꯗꯤꯡ ꯂꯣꯗꯤꯡꯅꯆꯤꯡꯕꯁꯤꯡꯁꯦ ꯆꯥꯅ ꯃꯔꯨꯑꯣꯏꯅ ꯆꯥꯅꯕꯒꯤꯁꯦ ꯃꯁꯤ ꯑꯋꯥꯠꯄ ꯀꯌꯥ ꯂꯩꯔꯛꯄ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯅꯤ ꯑꯁꯤꯗꯒꯤ ꯃꯊꯪ ꯖꯤꯔꯤꯕꯥꯝꯒꯤ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯆꯠꯈꯤꯕ ꯃꯗꯨꯗꯒꯤ ꯂꯦꯝꯍꯧꯕ ꯃꯤꯑꯣꯏ ꯍꯨꯝꯐꯨꯁꯦ ꯃꯁꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ AT ꯌꯨꯅꯤꯠ 50ꯒꯤ ꯀꯃꯥꯟꯗꯔ ꯁꯤꯗ ꯑꯩꯈꯣꯏ ꯈꯥꯏꯗꯠ ꯏꯕꯨꯡꯉꯣ ꯁꯤꯗꯩꯗ ꯂꯨꯄꯥ 5,000 ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯂꯨꯄꯥ ꯆꯥꯝꯃ ꯃꯤꯑꯣꯏ ꯍꯨꯝꯐꯨꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯖꯒꯥꯁꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯐꯨꯂꯥꯔꯇꯣꯟꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯁꯪꯗꯅꯤ ꯂꯥꯏꯁꯪ ꯑꯁꯤ ꯈꯨꯔꯨꯝꯕ ꯂꯥꯛꯆꯕ ꯀꯔꯤ National Highway 2 चेलिबा ट्रक ड्राइवर्सिंगदा खंगहनबा पीदुना सेनखाई थुंखाई तौबा साथौलन किलोंग कौबा मसागी चही कुनगमरी सुरबा मियोय अमा अपुनबा सिक्योरिटी फोर्सना कांगबोबे डिस्ट्रिक्ट के मनुंग चनबा कलापहार अमदी बोंगमाई विलेज तगी फारे हारी सेल ओइना लिसिंग मरीगा चामा यावबा पर्स अमदी मोबाइल फोन अमा सिक्योरिटी फोर्सना हारिबा मियोय असिदगी फागतपा ngomkhre Manipuri International Youth Center MIYC की मीडिया कोऑर्डिनेटर टी परिजीत सिंह ना थादोरकबा चेरोल अमदा हौजिक मणिपुरदा मसिंग यामलबा सेंट्रल फोर्सिंग थाजिलकलिबा असि इंडिया की हाइडन एजेंडा अमा लेबकिनी हाइना फोंदोखरे महाकना मखा तारादुना फोंदोखिबदा हौजिक मणिपुरगा इंडियागा लेनरिबा फेडरलिज्म असिबु मचेत कया थोकना थुगाइनबा इंडिया लालोंग सिनबा हौरकली मरम अदुना अखोई खुदी मगना मणिपुर असिबु कन्ननबा चप चावा फिरप लौबगी मतम अदु ओइरे हाइना फोंदोखरे ngasi thajilakliba central forcing asi thawoina aikoina kouruba natte hauji chathariba war asi proxy war ni haina su mafam kayadagi phongdoknaba leirabani mahakna makha taraduna phongdorakpada haujik india lengakna manipur bu makhong makot punsillaga thambibaga chap manai asigumba thawong asi aikoigi CSL sing amadi meira paibi sing dasu thoklak loi haingai lekte chathariba thawong asi Jammu and Kashmir da thokibaga chap manai maram aduna chap chaba firep lobagi matam oire haina phongdokre Palem Panthau Cultural Trust ka khusam naduna ngarang mahila ka biamans ki ahum suba saireng saidinabagi thauram langjing achobada leiba Palem Panthau Cultural Trust ki office ta pangthokre Thauram aduda Buddha Singh Tham EZCC Kolkata Eastern Zonal Cultural Center Ministry of Culture Government of India na athoiba mingthunen mahila ka biamans ki president Dr. Khetrimayum Subadani na thauram mapu aina saruk yakhe Handakta Sahitya Academy Bal Puraskar Mana Fanglaba Dr. Khetrimayum Subadani Amadi Mother Teresa Peaceful Award Lising Ani Kungamari Phangbirak-labi Rajkumar Nayan Sanabu Lemlaba Manasing Phanglakpagi Damaktasu Taramna Okhi Amadi Dr. Salam Santibalana Editor Oiduna Puthokpa Nat Amasung Sahityagi Naina Wareng Kauba Lairik Amasu Amukhana Phongki Saireng Saidinabagi Saidin Purel Oina Lingsin Bikhibi Sahitya Academy Award Fanglabi Marangtem Bor Kainana Nongna Sayang Irakliba Singda Pukning Thogatke Miyoi Kungan Mangaromna Thauramduda Masa na Iba Sayring Sing Patokhe Ngasi Jiribamgi Vidyanagar Multi Sports Complex Indoor Hall da Hangliba Relief Camp da World Maitai Council Tripura Youth na Mateng Pangkre Mateng Pangbagi Khongchat aduda ising acha athak double mosquito net amadi ahan singgi damakta blanket macha chama tingpang oina sinakhi loinana mafam aduda leiriba miyoi singa unaduna kari awat apa leiriba haina su wari sanakhi Mateng Pangba lakhiba World Maitai Council Tripura Unit ki General Secretary Mutum Amit na phongdokhibada khongsang fauba Chathok Sasin Yaruraba Train Lambi Asi Haujiki Chathok Sasin Yadabam Asina Maram Oiraga Manipur gi mapanda leikraba Itil Inau Singna Ima Leibak ta Awaba Tare Haibada Yaubangamdaba Chathok Sasin gi Yobangamdaba Chathok Sasin gi Nungaitaba Asi Sarkana Athuba Matamda Yohanbio Manipur gi damakta Manipur gi mapanda leiriba Aikhoi Maitai Itil Inau Singna Agamba Mateng Pangani haina su phongdokhe Dito ani kita buku birak punya amana board break agi tama ada koi gi
100 ब्लैंकेट समा सिन घरे मतलब 45 अखोई डबल कांखन सिन घरे मतलब सोनगी से ना अखोई ना सैनिटरी पैड अखोई की 150 मु मतलब अखोई की इसके जो खरा अखोई की ब्लैंकेट खरा जाओ रे इशिंग अखोई की खरा जाओ रे अखोई इशिंग इसके खरा ना सिंगे तमा अखोई थंबल अखोई आते इशु जामना पांगिंग बनी मथंग दसु अखोई होदानी अखोई अतोपसु अखोई हंदक की लसी लाखोगी अखोई की जहां अखोई अखोई माइसिंग कुनो त्रिपुरा की मिसु म्याम जाओरे न बिसे बिसे से इंफॉर्मेशन जो आदा को त्रिपुरा की मागे दसु होंगनी और थाजब थम की मथंग दसु त्रिपुरा मागे दसु म्याम सुमाइना मतिंग लाखिगनी बिसे District Child Protection Unit Imphal East Department of Social Welfare na Group Therapeutic Activity Come 1 The Awareness Program on Child Protection ama Yambem Girls Hostel Yambem Santipur Imphal East ta pangthokre Thauram aduda atopa relief camp mafam ahumgi haibadi relief camp PHC Yambem relief camp Yambem Girls Hostel amadi relief camp Yairipok Lai Manai asina jingbasingi angang singya saruk yakhe Thauram aduda saruk yaba lakhiba angang khudingmakta District Child Protection gi Officer Khetri Mayum Asima Devi CCL gi Counselor Krishna Kumari Miss Kanchal amadi Konthaujam Tendenba Maitai Special Legal Aid ki PLB amadi Services Camp Relief Camp Yambem Girls Hostel Yambem Santipur Imphal East District Manipur na mana mathum sing khudol tamki aroibada maroiba pau Malengi mahum pumna magda pangthokpagop ngasi state asidasu Olympic Day gi palan thoram pangthokre Deputy Superintendent of Police oina thaupuba miyoi ama nupi constable amaga natai chadaba maongda hotel da leminarambagi chairak piba oina constable gi rank tahan kre District ki Boro Bekara Subdivision ki Gokhal AR Camp dagi Nongpok Rom da leiba Tuisen Khun da leiba Mite ki yum ama ngasi ayupong ahunga minitara rom taba aduwaida bom na thuai kre Hojiki oida Mami TV na sandok jaba Manipuri pau matang asila loisinjare makha tabe pau gidabo Mami TV mayang tadon laibiyo